Russian President Putin cancer nare US intelligence. Russian President Vladimir Putin ase cancer nare amasung yamna akanba treatment sathari. Masina mahak si marak-marakta miyamgi mamangda thoroktabane. Mahak si hatong na bohona kiba thokdok amadagi su nanthok mali haina United States ki intelligence expert sing na phongdokre. US ki intelligence community na Putin ase cancer nare amasung akanba treatment sathari haina thazari haina Newsweek ki report amada haike Putin cancer nabagi wafam si US ki tongan ba intelligence agency ahumge awang bathaki official sing na phongdoroki bani haire Russian president ase si balaina mayok nari haina tha kayagi mamangda maikay kaya na ngangnakhraba matungda US intelligence ki wafam si lakhibane Director of National Intelligence Office ki official amana Putin na si taseng na nare mahak yamna thuna siragani haibo wafam dude bapna sagat pani haina phongdokhe Defense Intelligence Agency DIA gi official ani amasung hanage Air Force officer amanasu Putin gi haksel gi pibam soksilakpagi yamna akupa phangli haina phongdokhe haksang gi pibam yamna soksilaklaba Putin na Russia da lengak sasan chena pairi adubu makhata na chena paiduna leigadaba pibam di oidre mahak si hokiba Mars thada hatok na bohona kiba thokdok amadagi su nanthok hoba mali haina intelligence officer amana haike Ukraine da lan tawruba maramna Putin na si Nong manongmagi tokhai na taba hengalakle intelligence ki ipawsu phangbada yamna wasilakli haina DIA ge senior official amana haike Prithvi ki top leader marina Ukraine ki lan matangda wa khanakre United States ke President Joe Biden France ki President Emmanuel Macron German Chancellor Olaf Scholz amasung British Prime Minister Boris Johnson na Ukraine da thokliba tha taruk sugadawraba lan asigi matangda wa khanakre haire White House na thadoki bowarol amagi matungin na Russia na khudum chansenduna leiriba Ukraine ge Zaporizhia nuclear power plant ge matangda leader mari na wari sanaki haire plan asigi premise ta hanjin na bomb kapsin bagi thokdok thokpa maram na Europe to khwaidagi chawba plan asida nuclear disaster thokadra haina nungnang ba pokle leader mari na wari sanabada plan asigi manakta military operation lepa darkar tai haina yanakhe nuclear plan adu tekta kaidana thamnabagi damak United Nations ke Nuclear expert sing side aduda changduna yangsinba yahangadabani haina leader marina lepkhe Germany gi chancellor Scholz ke spokesman na phongdokhiba matungin na leader marina wari sanabada Russia gi attack ngakthoknabagi damak hanba leitana Ukraine da military support pi na basu yanakhi haide panba yabade haukiba February 13 da Russia na Ukraine da landaba hokraba matungda yamna thuna Zaporizhia nuclear power plant adu khudum chansin khibane plan asi Ukrainian staff sing na operate tawri adubu Russian forces na akoibada ngak selaga dilaide Russia na plan adu gi manungda missile artillery na singba kaya paisinduda thamli amasung plan asidage thangnabada leiba Ukrainian city sing de attack tawre masi Ukraine na khud halakpa ngamdana bagi lalong ni haina thajare Russia gi thoksil asina maram oiduna nuclear disaster thoktuna Europe amade Prithvi gi mafam kaya da achouba saitheng lakadra haina nungnang ba pokle Russian missile na Odessa de attack tawkhre US na saba rocket sing ge missile sing thampham thugai khre artillery cell sing na Europe ki khwaidagi chawba nuclear plant adu ge mana ki city adu dang ngarang numidang Nong Chubagum attack satharakhre amasung Ukrainian Black Sea hithangpam amasung grain export ke mayol Odessa gi manakta Russian missile sing attack tawrakhre Lakliba yumsa kaisa numit August 13 ase Soviet laingaktagi Ukraine ningtamba phangkhiba duge chahi 38 surakpa numit ni amasung Ukraine President Volodymyr Zelensky na numidangda video da piba warolda Moscow na akhanaba masak thiba chathanaba honarakpa yai haina cheksinaba appeal tawkhe town sing amasung city sing temkhai khraba amasung lising kaya si khraba loina na million kaya lanjena han khraba lan adugi manungda Ukraine na laibak asigi Independence Day pangthoknaba thawrang tawre Laibak asigi nongpok amasung khada target sing the Russian attack hena satharagli haina military amasung regional officials sing na phongdokre Ukraine gi amasung Europe ki khwaidagi chawba nuclear plant leidiba Zaporizhia dage Dnipro Tural hek wangmada leidiba Nikopos city da ngarang numidang Russian forcing na tangkak mangarak thokna cell kapsilakhe city aduda artillery cell kun mangana industrial premises amada mai chakre amasung miyoi lising ahumda power phangan khedre haina Regional Governor aduna telegram da ikhe Zaporizhia gi manakta lal chathariba amasung Ukraine gi ani suba khwaidagi chawba atomic plant dage laptana Bosneseska town da thangjagi missile attack aduna nuclear gi khudong thiba thokdok ama thogan bagi akiba pokhan khre
ngahan nongmaijing numita US President Joe Biden, British Prime Minister Boris Johnson, France President Emmanuel Macron amasung German Chancellor Olaf Scholz na nuclear installation singgi safety maruoy amasung Ukraine da khongpham setna sagot pa mathau tai haina phone call amada phongdok na khe amarom da Russia gi Defense Ministry na Kherson region da leriba Ukraine gi target position sing da M777 howitzer ani amasung Zaporizhia region da fuel depot ama forcing na thugai khre hai khe Ukraine gi Zaporizhia da leiba nuclear power plant da bomb kapsin da na ba haijar basu Russia na thausadre Ukraine gi Zaporizhia da leiba nuclear power plant da bomb kapsin bidana ba wafam haijar khiba tarabasu Russia na attack tobugi thawong sing adumak lepa leitana sathari haina official report amana phongdok le ningthau ka numit ki angan basaruk ta Russia na Zaporizhia da leiba facility adugi manak nakpa mafam da bomb kapsin laki haire Zaporizhia power plant adu dagi kilometer 10 muk lapna ba Dnieper river gi mayok na ba torban oidiba Nicole da Russia na numidang gi matam da rocket amade mortar sing kapsin duna attack sa tharak padagi yum kindergarten ama bus station amade store na ching bada amanga ta thoklei adubu masida asiana amadi asogapan thokpagi pawdi phangba laite Europe ki wain su khwaidagi chawba nuclear power plant asida bomb top kapsin bagi thawong sing makhata na chatharak le masina lan asida hena khudong thiningai oiba phibam ama mayok na halle UN Secretary General Antonio Guterres na mamang Seoul da Ukraine da khongset pangthokraba matungda US President Joe Biden na isu asigi matangda France amadi Britain gi lusingba singa unaduna khanakhravane nuclear accident thokthana bagi damakta region aduda military operation lepagi tangai fadaba lai haina lusingba mari asina mat pinakhe loinana UN Atomic Energy Agency bu facility aduda thubu matamda khongset pangthokpa yahangadabani haiba wafam su thamle Ukraine gi nuclear power plant da wakhal fathanana ba malem gi power singna lan songna riba singda appeal tawkhre Ukraine gi Zaporizhia nuclear power plant gi akoibada military forcing na wakhal fathanana ba masung UN inspector singbu khudakta side adu da sangduna yengsinba yahanana ba Germany France Britain amasung US na lan songna riba singda appeal tawkhre miyoi ama khu da phubugi video ama viral oirakpadage US ki lanmi ahum suspend tawkhre United States ke Arkansas state ta police officer ahumna miyoi ama bu makhuda tamthina phubugi video ama viral oirakpadage police officer ahum adu suspend tawkhre haire thogdok asi haukiba nongmaijing numitta Arkansas ke manungsana leiba Crawford County da thokibane police officer ahum aduna miyoi ama makokta hanhanna kinna thinbada natana kayara khanna miyoi aduge makhuda saina kanbagi video sing viral oirakibane makoina furingai tanja adu da army officer amana video namlibe nupi adu da khudom bi thenduna khudaktagi video recording adu lemna ba hairakibagi mawong sing video clip sing adu da yaure Associate Press na pirakpa report amagi matung inade police ki maikay dagi phongdorokpada maralay rabam yoy aduna malbari yon ba dukan amagi employee amada aki akhang piduna natay sada ba amade nungay taba wahi wata sing sizna ba thengna khe matamadu da police officer sing aduna miyoy adubo khana dana ba khamdokhe matung adu da maralay rabam misak aduna police sing adubo inthorokpada natana police amagi lukhamda kinna thinba horakibane matamadu da makhoi ahumna maralay rabam yoy adu phabani haiba wafam phongdorokhi haire adumoina Crawford County ge Sheriff Jeme damante na thalorok pacherol amadade thogdok adu da senariba police officer ani thokiba thogdok adu mapung phana thijinba loisindriba phawbadi mapung phana suspend tawre haina order thokhe Jimmy na phongdorokpada mahaki lanmi singna makhoina tawruba thabak sing adugi damak chapcha ba thijin humjin bagi thabak pangthoklaga nei maralay ramlabadi makhata ba thabak lokhotkani haiba wafam su phongdorokhi haire United States ke mihut amasu Taiwan da thungkhre China ga lan thokpa yana yamna kanna ungkhana ringai talakta United States ki atopa mihut amasu Taiwan da thungduna Taiwan ge anti China oiba President Tsai Ing-wen ga unakhre haire numit marini gi khongset oina lakhiba Indiana Governor Arif Holcombana Taipei da hek thungbaga mahaki khongset ase economy chawkhat hanabagi damaktani haina phongdokhe Taiwan amasung South Korea gi turase economy chawkhal hanabagi damaktane Indiana state Taiwanese business tara amasung South Korean business tara gani thoileiri haina Governor Holcombana haikhe North Korea na akiba piba chairakta US amadi South Korea na khwaidagi chawba military exercise pangthokpa hokre North Korea na attack tawragani akiba pirakhiba chairakta South Korea na military exercise pangthokpa hokre haina official source amana phongdokle North Korea gi maikai dage nuclear gi waiba threat hengalakhiba chairakta US amadi South Korea na chahi asida khwaidagi chawba military exercise adu pangthokpa hokibane
Marak asida North Korea na de US amadi South Korea na pangthokliba military exercise ase landaraknaba rehearsal tawbani haina akan bamong da yaning da utkre haire. Aroi bada tabiriba pumnamakpu thagatjare.